카이노 시가리노 딸이 시가리노 왜 나무 참 타다 그래 파자로 간다 샤이나 거 타던 어시야 세배기다 배가 세배기다 안다 이게 하고 배배기네 타우데비 한 방으로 한 좀만 당으로 참 하배다 하배다 하배 말하는 거나 나 용 많이 다나 이드니 하지 야해 파자 파기 동 인스타그램기 유저네임 하고 또 매am 아침 부탁다 켜라마게 헬로나 바니 카메라 만 빌리 Jeng remember kurumjari ngasi sadi sidi fried rice ne aduga sida bora yaure adu yen angoba kham ji yaure salad ji yaure salad thabi khata ngasi di khoi chi purai ne khoi da gi machan pi diba ai na chi chi odiba ma yang Hi guys 이 anh yang ni na te da khoi nam na ching kan Ini hawaje kiki nama sao ko 오케이 ai bora je kan ne si je ke ba tilo mana nana kilo mana lemon na debi ko sana bit kuji yang nuat anh lối thùng mà này ngasi ki sang sang thing je abon na loi to wang te ne ma ke myao ti ba tao cái anh này phải đấy cha sang ngô với căng này nó hi đâu rồi ado direct fries ma hawo ida ôi hagi khơi mà hốt tiết mà hốt tiết restaurant phải không or kano ida chặt ngô căng nè căng cái gì nó mấy sai salam mình gọi phải chỉ kia bây giờ ngày đây là bây giờ intro rồi 아 정말 그래요 근데 뭐였어요 한 번이요 뭐라도 giọng hoa với đánh từ nơi dài ngọng như ngồi với hồi làm liên nó sầu tận lúc nhiều sao mà chụp à ngon quá ngon quá vậy xem bữa đi mà làm trên nó với ngon hả anh ngầu mà này anh ngon à có mà khá bữa đi anh ngồi cùng giải rất là tôi vậy xem mình ngồi gì last kilo 살락바게 그렇게 닭고기 부담 ngồi 그때 현장 좀 재미는 또 뭐라 하자 답이 좀 khá không ngon người ta con cho anh thấy được con đi nông tiki phiền phiền gì vậy tao thành nó mà nó tao thành nó mà hình vậy bora hawo nhưng mà kana phải đang ngang một gì mà chính xác bằng cái này có chung mà ngang tâm nhiều phiền một điều phải xem rồi phiền à chứ phải ngang như bằng tuổi rồi ông có biết mà được một thì ông nhỉ cái gì xem tiếng người này nhưng mà thằng nào là tôi mà một saoคนมาที่นี่แบบจริงๆอามาก็เลยส่วน 그냥 하고 간 야구 때문에 그냥 빵네 ที่เรามาหาอยู่อ่ะ mới nào ốc cái dao hành nhỉ bạn anh lựa chọn cái dao rồi dừng ngay đây này không sao rồi 뭐야 dao cả mà chú cái nó trong tuổi hậu cái hậu ấy xin một tăng ca trở về đây làm gì
너기 라지 이게 좀. 넣어봐. 아니 무슨 양태? 그 땅물이 깡이가 매일 야오잖아. 不是好玩， 하. 我是不是很好玩？ 근데 또 많잖아. 리리 코리가노. 리리 코리가노. 아, 나 이거 너 완전 잘했다. 응. 어. 还有呢， 아유. 真是能谈个特对， 응. 对的嘞。 불만. 까우니까. 많이 신나게 해 내가 하이다가 하이데 찐면 이렇게 두개 다. 아, 진짜 옷이 하고. 너메다 자리 거리 만시나 되었다. 응. 맞다. 이면 살 거리 엄마를 만시나. 다 주시는데. 파티 주시네. 응. 아니. mình chúc về 깎아. ấy mà bà giáo thì sưu tập có chỉ bà giáo sinh mà hơn vậy 좋아요. 그냥 다 짜요. 뭐니 부리는 안 판다. 남편이 줄 거냐 강화 쓰자래 강화 쓰는 감자는 근데 파닉만 건강한 조롱 파닉 셔. 그게 거울. 스킨 남 야우다. 스킨 야우다. 그냥 다 Kiek sao vậy đó? Sao là kiek mà tầm khác? 근데 진짜 그냥 되는 거죠. 에, 여기 써주나? 와로 이거는. 뭐라 하면 되나? 이거. 이거 상을 인자니. 예. Sao thì mày cài theo được gì? Cài theo đây. 마음 잘 들으면 입안이 뜯던 lokhan hồi 안 짠 거야. 신기해 그냥 먹었다. Kìa. 짜다. Thôi, ẩm này còn thùng mặc cái này sao kìa. đi mà đây kìa. 근데 와이드 안 돼도. 와이드. 스킨. 아, 아주 좋네. 엄마가 TV 장인데. đi dâu mà ngậm nè. ra rồi có phải nó lớn không mấy rồi ấy mà khai phẩm ra thả ra thì vẫn ra.
ꯑꯩ ꯊꯝꯃꯒꯦ ꯏꯁꯀ꯭ꯔꯤꯟꯁꯦ ꯁꯤꯟꯗꯣꯛꯑꯦꯗꯅ ꯀꯦꯃꯦꯔꯥ ꯈꯔ ꯂꯥꯞꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯐꯖꯅ ꯅꯝꯒꯗꯕꯅꯦꯕ ꯁꯤꯅ ꯑꯩ ꯆꯥꯏꯁꯦ ꯎꯕ ꯎꯗꯕ ꯈꯪꯗꯦ ꯎꯏꯌꯦ ꯑꯗꯣ ꯗꯨꯑꯣ ꯑꯣꯏꯗ ꯆꯥꯔꯦꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯀꯦꯃꯦꯔꯥꯁꯦ ꯍꯣꯏ ꯇ꯭ꯔꯥꯏꯑꯣꯏꯗ ꯁꯥꯟꯅꯠꯇ ꯐꯥꯛ ꯁꯥꯛ ꯅꯪ ꯀꯦꯃꯦꯔꯥꯁꯦ ꯊꯤ ꯑꯩ ꯃꯥꯒꯗꯤ ꯄꯥꯛꯇꯤ ꯄꯥꯛꯑꯦ ꯃꯣꯏꯅꯤꯅ ꯃꯦꯒꯤ ꯆꯥꯕꯗꯣ ꯑꯩꯅ ꯍꯧꯔꯤꯅꯦ ꯃꯤꯒꯤ ꯌꯥꯎꯔꯕꯖꯥꯠꯅꯦ ꯑꯗꯨꯒ ꯆꯧꯗꯨꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯠꯂꯦ ꯊꯥꯛꯄ ꯈꯣꯠꯄ ꯑꯩꯅ ꯇꯧꯋꯦ ꯅꯪꯁꯦ ꯑꯗꯨ ꯍꯥꯏꯒꯦꯅ ꯌꯥꯎꯔꯤꯅꯤꯅꯦ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯀꯪꯅ ꯆꯥꯅꯤ ꯑꯩ ꯐꯨꯟꯒꯦ ꯀꯥꯟ ꯇꯧꯋꯦ ꯂꯣꯏꯅ ꯑꯀꯪꯕ ꯑꯣꯏꯕꯩꯅꯦ ꯐꯔꯁꯤ ꯀꯝ ꯇꯥꯕ ꯐꯖꯅ ꯌꯦꯟꯁꯦ ꯀꯩꯅꯣ ꯇꯧꯔꯝꯒꯅꯦꯕ ꯃꯍꯤ ꯐꯖꯅ ꯇꯧꯔꯒ ꯁꯤꯗꯤ ꯉꯧꯋꯤꯅꯤꯅ ꯐꯖꯅ ꯑꯂꯨ ꯍꯥꯞꯄ ꯌꯥꯗꯕꯀꯣ ꯒ꯭ꯔꯦꯚꯤ ꯐꯖꯅ ꯌꯥꯎꯍꯜꯂꯒ ꯆꯥꯒꯗꯕꯅꯤ ꯑꯩꯒꯤ ꯃꯄꯥꯟ ꯂꯣꯏꯔ ꯑꯩꯅ ꯆꯨꯞꯅꯤꯡꯕ ꯃꯔꯨ ꯃꯥ ꯂꯩꯒ꯭ꯔꯦ ꯁꯤꯠ ꯅꯥꯟ ꯆꯥꯁꯦ ꯃꯁꯥ ꯅꯥꯟ ꯅꯪ ꯑꯝꯇ ꯊꯦꯡꯗ꯭ꯔꯒ ꯑꯗꯨꯅꯦ ꯃꯣꯏꯅꯤꯅ ꯑꯩ ꯐꯃꯟ ꯐꯖꯅ ꯁꯦꯝꯕꯤꯗ꯭ꯔꯦ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯤꯒꯠꯀꯅꯣ ꯑꯩ ꯈꯥꯕꯁꯨ ꯁꯤꯗ꯭ꯔꯦ ꯅꯣꯛꯇꯅ ꯏꯕꯥꯅꯤ ꯆꯥ ꯂꯣꯏꯔꯕꯅꯤꯅꯦ ꯃꯥꯇ ꯉꯥꯏꯔꯦ ꯑꯩꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯏ ꯑꯩ ꯂꯣꯏ ꯆꯥꯗꯦ ꯕꯣꯔꯥ ꯆꯥꯒꯦꯔꯥ ꯑꯩ ꯆꯥꯒ ꯍꯧꯖꯤꯛ ꯄꯤꯖꯣ ꯆꯥꯒꯦꯔꯥ ꯑꯃ ꯀꯩꯅꯣꯇꯪ ꯑꯇꯩꯗꯤ ꯆꯥꯗꯣ ꯑꯃ ꯆꯥꯔꯦ ꯈꯔ ꯂꯧꯁꯤꯜꯂꯣ ꯑꯁꯤ ꯃꯁꯥ ꯀꯩꯅꯣ ꯂꯩ ꯑꯩ ꯃꯔꯨ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯗꯪ ꯂꯧꯕꯤꯔꯦ ꯆꯥꯔꯦ ꯌꯥꯝ ꯂꯩꯍꯧꯕꯅꯦ ꯈꯥꯡ ꯍꯣꯔꯦꯟ ꯆꯥꯎ ꯅꯪ ꯚꯤꯗꯤꯑꯣ ꯁꯥꯡꯉꯅꯤꯗ ꯂꯣꯏꯁꯤꯟꯗꯗꯤ ꯁꯥꯡꯉꯕ ꯂꯣꯏꯁꯟꯅꯕ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯦ ꯑꯩ ꯐꯔꯦ ꯆꯥꯊꯣꯛꯑꯣ ꯑꯩ ꯄꯨꯗꯤ ꯄꯣꯛꯈꯥꯏꯗꯣꯔꯦ ꯑꯩ ꯆꯥꯛ ꯄꯥꯏꯕ ꯍꯩꯇ꯭ꯔꯤ ꯇꯝꯃꯤꯀꯣ ꯃꯥꯁꯦ ꯈꯣꯏꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯃꯨꯛꯕꯥꯡ ꯇꯧꯔ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕꯩ ꯅꯥꯏ ꯑꯩꯈꯣꯏ ꯀꯥ ꯉꯥꯡꯕꯅꯦ ꯃꯁꯥ ꯌꯥꯗ꯭ꯔꯕꯅꯦ ꯀꯔꯤꯕ ꯅꯨꯄꯥꯅꯕꯨ ꯅꯥꯕꯗ ꯁꯤ ꯃꯌꯥꯝ ꯆꯥꯊꯣꯛꯑꯣ ꯅꯨꯄꯥꯅꯤꯃ ꯑꯅꯣꯞꯁꯦ ꯀꯩꯅꯣ ꯃꯆꯨ ꯀꯩꯅꯣꯒ ꯊꯣꯛꯑꯦ ꯕ꯭ꯂꯨ ꯀꯠ ꯕ꯭ꯂꯨ ꯀꯠ ꯍꯥꯏ ꯀꯩꯅꯣ ꯕ꯭ꯂꯨ ꯀꯠ ꯍꯥꯏꯅ ꯀꯩꯅꯣ ꯂꯦꯟꯁ ꯃꯃꯤꯡ ꯒ꯭ꯂꯥꯁ ꯃꯃꯤꯡ ꯑꯩ ꯌꯥꯝ ꯎꯞꯄꯅꯤ ꯀꯩꯗꯧꯕꯩ ꯎꯞꯇꯣꯏꯕ ꯏꯕꯥꯅꯤꯗꯤ ꯑꯩ ꯊꯣꯛꯑꯦ ꯀꯨꯏꯔꯦ ꯁꯣꯛꯄ ꯑꯩ ꯅꯪꯁꯨ ꯌꯦꯡꯉꯗꯤ ꯁꯣꯛꯇꯤ ꯁꯣꯛꯑꯝꯅꯤ ꯑꯩ ꯀ꯭ꯂꯥꯁ 6 ꯑꯩꯕꯨꯗꯤ ꯌꯥꯝ ꯁꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯀꯥꯏ ꯅꯣꯡꯃ ꯋꯥꯊꯤ ꯆꯥꯊꯔꯣ ꯑꯩ ꯀ꯭ꯂꯥꯁ 4ꯗ ꯎꯞꯄꯦ ꯆꯥꯕ ꯂꯣꯏꯔꯒ ꯋꯥꯊꯤ ꯇꯧꯁꯤ ꯆꯍꯤ 9 ꯃꯥꯄꯟ ꯐꯥꯔꯒ ꯅꯨꯄꯤ ꯌꯥꯝ ꯌꯦꯡꯉꯨꯔꯅꯨ ꯅꯪꯁꯨ ꯏꯆꯟꯅꯨꯄꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯌꯦꯡꯉ ꯉꯥꯡꯉꯛꯄꯗꯣ ꯍꯥꯏꯗ ꯑꯍꯥꯟꯕꯅꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯕꯨꯗꯤ ꯃꯨꯜꯂꯛꯄꯩꯅꯦꯕ ꯆꯥꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯩꯅꯦꯕ ꯑꯩ ꯁꯝꯅ ꯁꯨꯃꯥꯏꯅ ꯊꯥꯗꯔꯗꯤ ꯐꯖꯅꯤꯌꯦ ꯍꯣꯃꯣ ꯃꯥꯜꯂꯦ ꯊꯥꯡꯒꯠꯂꯣ ꯃꯥ ꯇꯟꯕ ꯍꯧꯔꯝꯃꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯂꯣꯏꯔꯝ ꯁꯥꯏꯅ ꯇꯧꯔꯦ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯇꯜ ꯂꯩꯔꯅꯤ ꯃꯥꯗꯤ ꯍꯟꯗꯛ ꯇꯧꯔꯛꯄꯅꯤ ꯃꯥꯏ ꯇꯟꯕ ꯃꯇꯥꯡ ꯑꯁꯤ ꯁ꯭ꯋꯥꯏꯁꯦ ꯑꯝꯇ ꯆꯥꯁꯟꯕꯤꯌꯣꯕ ꯁ꯭ꯋꯥꯏꯁꯤꯕꯨꯗꯤ ꯆꯥꯗꯦ ꯑꯃꯣꯠꯄ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯂꯦꯛꯊꯣꯛꯑꯦ ꯑꯁꯦꯡꯕꯗꯤ ꯀꯦꯟꯁꯥꯡ ꯉꯝꯒꯗꯥꯏꯔ ꯅꯪꯒꯤ ꯖꯒꯥꯅꯦ ꯑꯩ ꯖꯒꯥ ꯀꯩꯅꯣ ꯏꯔꯣꯏ ꯑꯩ ꯃꯥ ꯑꯝ ꯆꯥꯗꯦ ꯑꯩ ꯄꯨꯂꯞ ꯆꯥꯈꯠꯂꯛꯏꯅꯦ ꯑꯩꯕꯨ ꯗꯣꯖꯔꯗꯧꯅ ꯅꯣꯏꯗꯤ ꯍꯩꯅꯔꯦ ꯑꯩ ꯈꯔ ꯍꯩꯅꯕ ꯋꯥꯠꯂꯦ ꯑꯃ ꯁꯨꯃꯥꯏꯅ ꯆꯥꯕꯗꯤ ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯛꯀꯅꯤ ꯈꯔ ꯇꯣꯏꯅ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕ ꯈꯔ ꯑꯩꯗꯣ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯤ ꯃꯊꯪ ꯆꯥꯕꯗꯤ ꯅꯪꯅ ꯄꯨꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯗꯥꯏ ꯁꯣꯝ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯦ
ꯀꯣꯟꯗꯨ ꯂꯣꯏꯁꯜꯂꯤꯕ ꯍꯦꯟꯖꯥꯡꯗꯨ ꯁꯦꯝꯃꯤꯕ ꯆꯨꯝꯃꯤꯅ ꯁꯤꯁꯤ ꯅꯪ ꯇꯧꯗꯣꯏꯅꯤꯀꯣ ꯐꯖꯅ ꯅꯣꯏ ꯄꯥꯅꯤꯄꯨꯔꯤ ꯆꯥꯔꯤꯕꯗꯣ ꯑꯩꯅ ꯂꯣꯏ ꯁꯦꯝꯃꯤ ꯉꯥꯛꯇꯅꯦ ꯃꯥꯏꯗꯤ ꯊꯣꯏꯁꯤ ꯍꯥꯏꯒꯦꯅ ꯃꯥ ꯉꯔꯥꯡꯗꯒꯤ ꯅꯨꯃꯤꯠꯇꯪ ꯂꯩꯒꯅ ꯉꯠꯇꯤ ꯏꯪꯅ ꯉꯁꯤ ꯃꯨꯛꯕꯥꯡꯗꯧꯅ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯔꯨꯃꯥꯡ ꯉꯧꯕꯁꯤꯕꯨ ꯀꯣꯛꯀꯗ꯭ꯔꯥ ꯀꯣꯛꯅꯦ ꯊꯥꯎ ꯄꯩꯁꯦ ꯀꯣꯛꯑꯦ ꯈꯪꯕ꯭ꯔꯥ ꯀꯣꯛꯄ ꯌꯥꯏ ꯊꯝꯃꯣ ꯇꯥꯃꯣ ꯆꯥꯏꯁꯨ ꯀꯩꯅꯣ ꯃꯨꯛꯕꯥꯡꯗꯤ ꯈꯨꯗꯛꯇ ꯇꯧꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨꯗꯤ ꯏꯔꯨꯖ ꯂꯣꯏꯔꯒ ꯃꯁꯥ ꯅꯥꯟꯅ ꯂꯩꯕ ꯄꯨꯡ ꯑꯃ ꯆꯪꯉꯦ ꯃꯥ ꯉꯥꯏꯕꯗ ꯃꯥ ꯍꯥꯟꯅ ꯃꯤꯅ ꯑꯁꯦꯡꯕꯅ ꯈꯟꯅꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯕꯤꯅ ꯉꯥꯏꯕ ꯀꯩꯝ ꯇꯧꯗꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯇꯤꯊꯤ ꯑꯣꯏꯅꯦꯕ ꯉꯥꯡꯕꯤꯕ ꯌꯥꯗꯦ ꯃꯥꯅ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯑꯁꯦꯡꯕ ꯑꯩ ꯃꯀꯤꯗ ꯍꯥꯏꯕ ꯇꯨꯂꯨ ꯅꯃꯥꯒ ꯑꯩ ꯃꯥꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ ꯂꯤꯞꯁꯇꯤꯛꯀ ꯂꯤꯞ ꯆꯥꯃꯤꯟꯅꯁꯦ ꯒ꯭ꯂꯣꯁꯀ ꯄꯨꯟ ꯁꯪꯉꯦ ꯄꯨꯟꯅ ꯑꯗꯣ ꯈꯔ ꯉꯜꯂꯤꯉꯩꯗ ꯍꯥꯏꯒꯗꯕꯅꯤꯅꯦ ꯃꯥꯅ ꯐꯦꯁꯕꯨꯛ ꯄꯥꯏꯗ ꯑꯗꯨꯗ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯪꯉꯛꯑꯦ ꯑꯩꯅ ꯂꯣꯏ ꯇꯦꯡꯉꯦ ꯔꯤꯐ꯭ꯔꯦꯛꯁꯟ ꯇꯧ ꯐꯖꯕ ꯋꯥꯠꯂꯦ ꯁꯤ ꯁꯥꯏꯖꯁꯦ ꯐꯖꯗ꯭ꯔꯦ ꯅꯃꯥꯏ ꯑꯝꯇ ꯅꯥꯜꯂꯔꯣꯏ ꯅꯣꯏ ꯀꯩꯅꯣ ꯁꯤ ꯇꯦꯡꯖꯜꯂꯣ ꯁꯥꯏꯖꯁꯦ ꯁꯥꯏ ꯇꯦꯡꯖꯜ ꯂꯧꯁꯜꯂ ꯖꯔ ꯌꯥꯝ ꯉꯥꯡꯉꯦ ꯋꯥꯏꯌꯦꯕ ꯃꯔꯨ ꯁꯤꯛꯇꯅ ꯂꯩꯒꯅꯣ ꯍꯣꯔꯦꯟ ꯀꯃꯦꯟꯗ ꯑꯩ ꯁꯣꯏꯗꯅ ꯃꯌꯥꯝ ꯁꯤꯗꯕ ꯁꯥꯎꯗꯅꯕ ꯇꯧꯕꯅꯤ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧ ꯌꯥꯔꯦ ꯅꯝꯐꯨꯗ ꯄꯤꯖꯕꯗ ꯆꯥꯛ ꯅꯠꯇꯦ ꯊꯥꯎꯅ ꯇꯣꯏꯕꯩ ꯂꯦꯛꯁꯟꯅꯤꯡꯗꯦꯕ ꯂꯨꯖꯔꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯦ ꯇꯧꯅꯩ ꯑꯗꯨꯒꯤꯅꯦ ꯌꯥꯕ ꯌꯥꯕ ꯅꯪ ꯆꯥꯛ ꯄꯧꯔꯥ ꯌꯥꯔꯁꯦ ꯆꯥ ꯄꯧꯔꯥ ꯅꯪ ꯇꯥꯔꯁꯦ ꯂꯣꯏꯁꯟꯕꯩ ꯀꯟꯀ꯭ꯂꯨꯖꯟ ꯍꯩꯕ꯭ꯔꯦꯡꯒꯦ ꯍꯥꯏꯔꯣ ꯑꯩꯔꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦꯅꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯇꯥꯛꯄꯤꯔꯤꯅꯤꯅꯦ ꯑꯩꯁꯦ ꯁꯤ ꯃꯊꯪ ꯌꯥꯎ ꯌꯥꯗꯕ ꯀꯃꯦꯟꯗ ꯉꯥꯡꯉꯥꯏꯅ ꯑꯩ ꯁꯣꯏꯗꯅ ꯉꯁꯤ ꯌꯥꯔꯕ ꯀꯦꯅꯤꯁꯇꯔ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯅꯪ ꯑꯗꯨꯝ ꯍꯥꯏ ꯀꯩꯅꯣ ꯁꯥꯔ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯁꯥꯔ ꯑꯉꯥꯡ ꯍꯥꯏꯁꯤꯅ ꯑꯁꯟꯕ ꯃꯩꯅꯤ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏ ꯐꯪꯕꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯍꯥꯏ